MLA Khoute ki Sisipur gi Mayumda Vaiphei Nupisingna Thomjilakkhre namthak tawba thajaba manghanba mini haina Chakkhre Manipur lengak sembada yaukhiba Churchanpur Assembly Constituency ge MLA LM Khoute bu mahakki community oiriba Vaiphei gi Nupisingna namthak tawba thajaba manghanba mini haina Chakkhre Churchanpur gi Bethen area da leba community center da wakat mifam ama phamnanaba Vaiphei Women Association na tharang tawkhi ngayhak wakat mipan phamlaba tungda mayam adu MLA asigi Churchanpur gi thangjam road ta leiba mayumda thomjilakhi mising ka hena yamdaba amasung Vaiphei community khaktana saruk yaba nupising aduna mahakki mayumda thomjinaba changsilakpada hanadagi hauna mathang kya thokna ngak selaga leiraba police personnel singna tingki Nupising aduna MLA LM Khoute bukuki gi thajaba hatpa MLA ni haiba banner card paidno lakhi dukan ayam basu thonglo nakhi police na mayam adu thingba yartabadagi kaina thangda larti charge tawba fawba social media da ubba phangki adum oinama ngasigi tawdok aduda MLA asigi mayum makai karimata sokhide amasung miyam marakta su asu open yawgi paw takhide Jantar gi losing basing na sinduna BJP gi MLA sing pulap punsil hanba amasung lengak sembada yahon naba khongthang singge makada Churchanpur district ke oina MLA LM Khoute amasung Perjon district ke oina ngursalung sanate sarugyakhi masiga loina na kangpukpe assembly constituency ke MLA Nemcha Kip Gendi deputy chief minister oina wasak lokhi LM Khoute amasung ngursalung de Imphal da laktuna government semna naba governor ge the claim tawbada sarugyakhi da sunatna wasak lobagi thorum da sumakhoi ani yaukhi pau asina makatana hai Manipur gi puari da ahan ba oina deputy chief minister Nemcha Kip Gen MLA ngursalung sanate amasung LM Khoute New Delhi gi Manipur bhavan da phamduna assembly session chathabadu virtual oina sarugyakhi thaudok aduku ki sigi thamui kai khi hairi UPSC exam center pirakpagidamak MP sana zawna thagat phongdokhre Union Public Service Commission UPSC na loba Civil Service Men's Examination gi center sing lokthorkpada sahi asidagi ahanba oina Manipur gi Imphal yaholakpagidamak Rajya Sabha gi MP Ningthau sana zawalai sembana PM Narendra Modi bu thagat phongdokhre MP Ningthau sana zawalai sembana mahake social media account ta Prime Minister Buthagat pa phongdol aduna hai kumja lising ani kunga mathoi gi March thada phamkiba Parliament mi phamda UPSC natraga asiga manaba exam singi center sing pibada Manipur gi Imphal su yohan binaba pukhatuna taksinki masigi mathakta kumja lising ani kunga nithoi gi August tarada issue asigi matangda chapchaba thabak paikhat pinaba Prime Minister Narendra Modi da aiba cherol ama thaduna haijakhiba laikhrabani Hairiba cherol aduda UPSC na loba Civil Services Men's Examination thagadoriba Manipur gi lairaba mahiroi singna India gi tongan ba city singda chatnaba honabada mayok nariba sel tumgi awaba amadi atai khudong chadaba kaya asida mijeng changbiduna Imphal busu Civil Services Men's Exam gi center ohenaba mathau taba thabak sing paikhat pinaba taksan chiba laikhrabani Litan gi Tangkhul Ningthougi yum Mei Chakkhre Haukiba ahin da suyum kharamai tharamle February 9 da Ukhruul district ke Litan sarai khongda masak khangdaba mi kharana petrol bomb langsinduna mai thadokhraba yum singi manungda Litan Ningthougi yum su tangoi onkhre mari mata singi yum da changja pham lauduna leirba khul adugi Ningthou lungpham ka sungna social media da thagalakpa post amada hai numit adu makhoi tumnana ba thorang torkba matam numidangi pung 8 makhai tarakpa aduaida mioi kharana petrol bomb langsilaktuna attack torki makhoi di wathok amata su yawba leite aduga garigi makhoi da attack torkpano haiba khangkhide hingnana ba chenbada mahakki loinabi amasung machanabi su makhong da sokhi mahakki leijaramba lanthum punamaksu tangoi onkhre yamna nuaitaba thodongni marak asida district authority na curfew thamjinba mobile data service nimit mangani thingjin khibana maram oiduna maikai adomda kari thodok thoklibagi haiba chapchana khangmangamde adom oina mangarang numidang pung 8 makhairom tarakpa adwaida yum khara mai tharamki ahing ama kari mata irang thokudraba tungda haukhiba ahing da mai thabagi thodok thorakpa aduna Security force in the sound of Singnaba Ama Oiri. Makai Adom the Yum Mai Taba Natana, Kangbu, Anigi Marta, Nongmei Kapnaba Makolso, Adum Tanaki, Adumapu Missimina, Aso upon a Singbaki Pau, the Tabalite
Assam Rifles na sinduna New Kathen Manbida Maitaiga Kuki Kapun Football Sana Minakre Sana Bagi Pambak Kangluk Pinwine the Banatraga Yang Naba Haiba Amalete Mukna Rambasang Hantan Bangami Haibadu Kuntrom the Super Battalion Assam Rifles na sinduna New Kathen Manbigi Foot in Football Tournament Lisingani Kungatarukta Maitai Amasung Kuki Timpuna Football Sana Minakre Mapan Super Sector Assam Rifles Kimiyang Makada Harmony Troop Football Haiba Pandam da Pangthokpa Football Tournament Aduda State Asida Kundariba Purukya Tim Tratruk Nasarugyaki Kanglup Masen Gimarakta Ladiba Tazan Dab Sing Sana Kotnabagi Kutangda Amuk and Nataza Batamnaduna in Tapalamdam Ama Ohenabagi Pandamda Tournament Asipang Tokpadi Hari Kumza Lising Ani Kunga Humdagime Ahumdagi Kanglupi Irang Torkava Matunda Ngasi Ihana Hanba Oina Tournament Asigi Final Mesta Makada Changtok Changchin Tawayadana Lera Karbasu Sana Bungdadi Makal Amatagi Aki Akang Yaudana Sanaki Ngasi Sanaki ba Final Mesta New Kathen Manbina Haibung FC Panjal Manga Anida Mighty Pizana winner Oiki Toydok Hendok na Puning Jingtin Bea Batawang Ama Haiba Targadi Zahi Ahum Lom Hana Sunabagi Taudo Tokiba Kanglup Anigi Mioising Punna Paminaraga Football Messing Kivaduni Pungja Karadi Football Masana Asida Saruk Yabagi Matangda Kanglup Anigi Sanroisingna Haraba Fondo Kibagaloina Sanabagi Putangda Kenabo Kalan Punama Kohan Bangam Lagani Hana Fondok Naki Football Tournament Adugi Saruk Ama Oina Kanglup Anigi Mioising na Tongan ba cultural event Kiasu Pangtoki Nat ki Pijon Chetuna Masagi Nat ki Jagoi Saduna Harak Tiamba Fondok Naki Kangpokpi District Amasung Imphal West Kataina Badalaibak Thelman Bida Maitai Kuki Nongmei Naga Amasung Nepal in the Zingba Tongan Bafurki Mio Kia Puna Kunda Minaribani How Kiba Matam Kara Napak Tanabagi Film the Liru Rabasu Tournament Asina Kanglup Masenung Sistana Halefongdoki Bangladesh ki polling center da bom pokai bada Mio Hum Sokli Bangladesh ki Gopan Gansta Leba polling center Amada root bom pokai bagi Taudok Tamio Ahum Aso Panangle Hanagi Prime Minister Sheikh Hasina Mapam Lokthokre Matung Anobalingak Semnanaba Parliament ki Mikan Pangtok Pada Leba Asigi Tongan Mapam Singda Pam Daba Taudok Tokpagi report Kia Pang Mangamki Constituency Chani Gamat Pudra Mapan Yemi Husing Kananaba Masi Ayu Angan Badagi Hauna Masing Yamlaba Miamna Botada Batonarki Polling Center Karda Hinsagi Taudok Torok Pagaloina Gopal Gansta Ikang Kangudana Kurd Bomb Ama Pokarik Padagi Angang Ama Yaunami Ahum Aso Pananki City Adugi Atopa Mapam Amadasu Bomb Pakaibagi Taudok Toki Adum Oinamak Miamna Bakatana Vot Hadanaki Security Forces na Kudong Tiba Tokpa Yai Haina Chingnaba Mapam Singda Akan Baseksin Tarang Lokatki Rahul Gandhi disqualified Taunaba BJP na Tarang Lokat Pahukre Congress ki MP Rahul Gandhi bu Lok Sabha ki disqualified Taunaba BJP ki MP Nisikanta Dubena Hona Bimatung ina notice file issue Toukhrre Tongan ba issue kiyada Rahul Gandhi na BJP ki MP Singa akan mamong da yanabagi Taudok Toukhraba matungda Leader of Opposition su oiriba Rahul Gandhi bo disqualified taunaba notice file taukhibani Rahul Gandhi na ngarang Union Minister Hardip Singh Puri bu abstain files kamai leinana yaningda bu afom kya phongdokhi Rahul Gandhi ki matakta matikchaba notice file taukhraba matung dubena haiki Congress ki MP asi mapalaiba ki matik mayai leiraba miyoi singa aron mamari thamnabagi khudam phangi Mapal Leibak Tagi Achoba Senpam Panglaba Matungda Rahul Gandhi na Leibak Asimang Tahanaba Torang Lokat Lagli Lok Sabha Dagi Mahakpu disqualified Tauba Matam Oire Rahul Gandhi na Lenga Kiming Satyan Naba Torang Lokalakpa Handaki Asin Ahan Banate Haina BJP gi MP Nisikanta Dube na Fongdoki